ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕꯅꯤ ꯍꯥꯏꯕ ꯊꯥꯡꯃꯩꯕꯟ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯊꯧꯖꯝ ꯕꯦꯕꯤꯁꯅꯥ ꯆꯍꯤ 12 ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯅ ꯁꯦꯝꯈꯤꯕ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ (SIT)ꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯕꯦꯕꯤꯁꯅꯥꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯐꯥꯏꯔꯣꯖꯝ ꯂꯥꯟꯗꯣꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯐꯥꯏꯔꯣꯖꯝ ꯔꯣꯕꯤꯟꯁꯟ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯃꯅ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯀꯥꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯔꯦꯟꯁꯤꯛ, JAC ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯇꯤꯝ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯅ ꯊꯤꯖꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕ ꯋꯥꯐꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯄꯒꯤꯗꯃꯛ ꯅꯨꯄꯥ ꯑꯃꯒ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃꯒ ꯂꯧꯈꯠꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯉꯝꯃꯤꯟꯅꯁꯤ ꯃꯌꯥꯝ, ꯊꯦꯡꯛ ꯌꯨ꯫